Ukhrul gi Phungthar village da Laiyong Khangdaba Leinana angang ama yauna nupi ama Hatkhre Khunjasing Mipainare Manipur amasung Myanmar ga tainana leiriba border pillar number 123 amadi 115 ga naknana leiriba Ukhrul district ki manung chanba Khamasom Phungthar village da ngasi nomanini asida Laiyong Khangdaba Leina ama sandoraktuna khul asigi angang ama yauna miyai chalabi nupi amagi punsi manghankhre Loinana Meoi ani amasu Laiyong Khangdaba Leina asina nabadagi layeng nanaba naknaba hospital singda Hatkhre Hairi Pau asina hai khul asida Laiyong Khangdaba Leina ama sandorakpadagi mafam adugi Khunjasing Mipainabaga loinana Leina asigi maramda Lenga ki mari lenaba sing athubada miyeng changbi nanaba khul asigi chairman Sinhanpam Ramrak amadi khul asigi secretary Starson Songba ani na kuyak piduna Manipur gi chief minister N Birenda wakat cherol ama pisilakre Athuba Lenga ki midyang changbi nanaba pisilkiba cherol aduna pallibadi Khamasom Phungthar village da Laiyong Khangdaba Leina ama sandorakpadagi khul asigi Meoi ani Leina asina punsi manghankhre ani ama sukana nabadagi layeng nanaba anakbo hospital singda pukre Leina asina maram oiduna laikidraba Meoi ani adudi khul asidagi philangam chahi mari apokpa thangsok rungkhai amadi Belly Joy chahi 39 mapuroiba Stanhope Ramrakni Tha asigi chaichat tara tarit ki nungthil pung mari taba matamda laikidraba philangam layong asi narakpadagi puk thinba amadi yekpa tawi haina phongdok lambaga ikan kanadana pung amamuk leiraga mahak layong asina maram oiraga punsi manghanki mahakna siba matamda mahaki haksangda murainana tinna chikpaga manaba mawongda dakpham kaya marum leiramba thengnakhi Matau asumna laikidraba Belizoi su tha asigi chaichat taraga mapangi ayuk pung tarukta layong asina narakpadagi puk thinba amadi yekpa tawrakpaga loinana Okhi tungda pung ahum mari muk leiraga mahaksu layong asina maram oiraga punsi mangki mahaki haksangdasu murainaba dakpham sing leiramba thengnakhi hairi Layong asina maram oiduna khul asigi Meoi ani amasu hauji kana laikanari hairi laikanariba Meoi sing adudi L Yarchung chahi kun apokpa L Masibam amadi J Ringfawan chahi kun taruk apokpa L Labjoini Makhoi animak ngarang amadi ngasi narakpadagi hospital singda layeng nanaba Hatkhre hairi Oirakliba phibam asida Manipur lenga ki akhanaba medical team ama athubada thabiraktuna chaksin thorang lokhot pinaba Khunjasingna Manipur lenga ki luchingba chief minister N Birengi pungning chingsilakli